Lakle Inspector Tayai Ahan Mamakta the Diamond Radio Channel gi Inspector Tayai Tabiri Singu James Segurjamna Taram Nok Chabagaloina Neko Nona Kurumjari Ngasimu Puduna Luxury Inspector Tayai Chahunga Yang Kimari Suba Tankar Sanduk Chari Batoromasi Wakalna Sagat Chaba Wari Paringaman Masida Hingliba Amadi Lakidriba Kanagumaga, Mari Lenazati. Karigumba Tabi Bumatam, Kanagumaga Mari Lady, Haina Kanbi Batarabadi. Maduda Lapuaka, the Queen Elizabeth Joy. Masisukara, Kaikuna Vivadi. Arkin, Aina and Wumapamas de Kaiba Piba, I eat on it. Adugamasima Sukangelo. Aina Mapamas de Lalibase. I guess I get duty. Nang Namasima took the pen of a later so. Makok Tomasinda, Nang Igi Taktane. Complaint of Wayagan. I madu the Karima to Chelo. Ole Seko Yitodi. Achumba the Laven. Achumba Toban. Archetico. Missam Prazana Awabatara with the police department now. Makogi Matang Pangadava. Makogi Makai the Legada. I am kind of Tabak Lovadi. I queen. Makoibu Pazan to the Tonga Davan. Aduga. I queen a dandy should be Gadavanati. I queen a Makogi witness at the Lord of Matunda. I queen a quarter Makoibu Potolaga. Quarter queen a report Lankalava Matunda. Port Namadugi IPC section Matumina. Mana Tozaruba Tabagama. Dandi Pigada. I quit it and Pivia. I quit a Mibu Paraga Pugachaba, Madusuyati. Tangai for the Chingnava later with the Wang Pong Bukatan. Makogi Punchi Manganaba, I quit it over yet. Dam the Chumata Pyramid. Other Madame Natal live a single. I Kangi Havagira. No. Adugumakari Mataliti. I get the Mafamasidala. I get Tabagori. Aduga CSC Masigo Darsiga Shinakari Pabiro Luini Irabani Oh Case Sasiludri Fawadi Headquarter do in a Lakadavan Aduga Case Lawyer Matunda Hanagi posting the Satpiagan Haibadi I suspend Archetico Aina suspend of one city. I could duty to Walaxavan Matak Thomasina, Takpirapan Case a siludribu pova, Mapamasida Tabak Tobiragan Aduga Miam de Queran Kusaunaravan Kariguma Miam no Queran Kusaunavati Adongi Punsida, a tectok labadi Adongi Henapudong tinning out Aduna Case a Siginena Tadribu Povadi Matam Kuigam Sunatigan Headquarter da Madam Ngasi Aibu Mapamasida Madam inquiry to Volag Aduga Mapamasida is suspension order Yeah Nakoi Luini Nakoi Napan Paring in the Tunda Nakoi Luina Pat Adubu I Halakini Aina Halakamatanda Kanana Shutri I gishu Matuk Yona Pumna Makle Parimida What are we at? I could move to Saruki Wahomamana Nara Boishagi Mako to China Canada Take you a Chayedo Ayinak the laser Sayedo Loshinduna Tamada Hazana Loshin Mangamodraman I am Saruki Curry Narangi Hey no quick ready no quick alligate sir Jay sir Tankalanga Tomarista come in Uri no Kungi Mudi Personal Malaga Wang Tom Wang Mukuna Lamaga Puro Olaga Nakoi any money Nakoi Amatri Sir, kano tanjagi sir, architect bu suspend toriba sir. Mabu suspend torga, niyangi khoirang khoksano basing asibu nemthagane hane khabi bale bibro sir. Sinok sing. Mark suspend toriba si
केस अमा महाकी मथक लागिबनिना मखा ताना महाक थबक तोबा यादनबनि हाइबदि महाकी पावर दु लथोगा अचुम करिनो रान करिनो हाइबदु खंगनबगि दम होनजब महाक हौजमकि देखोना मरा लेरे हैना अखोना लोबा यादे सर वाफम अमना महाक से सुम केस कया दसु ममांगदा हाइबदि फैक्ट एनकाउंटर सिंगबदा महाक से सेनकी बक्या रुम लेक्शन अदुगु हदकी मतंग असि सुमियामनदी थबक से माना सोइदनमकि पांगथोप ओइरगने हाइबदु थाजबले मसिदा करी करम इन्वेस्टिगेशन दा मतम सांगना लौरगा केस असिबु नमसिन खिनबगिदमा सर मसि मतंग से करी कमेंट अखोइना करीगुम्बा केस अमा नमसिनिंग हैदुना हेक्ता नमसिनबा याबना केस अयामना नमसिनबगी मरमसिंग असि केस अदुगी तंगाई फदबसिंग मरुइबसिंग हाइबदि मसाना मराल याजरबसु केस अदुना कदाई फावब चुमलिबनो अमदि लालिबनो हाइबदो मदु पुथोकपा ngамदबदगी केस सिंग द वारुसिन पुरकपा ngамदब अदुगा कोर्ट की चनबी के आले लोगे सिगुम्बा चनबी के अमरुम सिंग असिदा अमा हेक वाटपा मतम केस अदो लोइबा यारोइदो मसिदि अखोइ पुलिस न तौगे हैना तौबनते अदुना मिया पुनमक यमिनसी अचुम्बा करिनो अरानबा करिनो हाइबदुदि मतम सोइदना पुरकोइसनु हौजी की कोइना मसिदा वा हाइरु गुमतबना खरा लुना थोखि आई मताक से लेप्सरगे आई कोना अचुम्बा लेरकांद मियाम द प्रेस कॉन्फ्रेंस द तौजगी सर अरोइ बो हंगम त सर महाक्से सिगुम्बा थबक क्या सिदसु हाना चेनबा लेबनि मियामना केस असि महाना सोइदना तौरंगने हाइबसिदि मियामना थाजबा लेरे अदुबु सर हारिबो वफम सिदा महाक्की मचिनदगी ताबदा हौजी फावगी केस असिदा महाना करिगुम्बा मता तौबा लेते नत्रगा केस असिदा तौइ हाइबन सिंगबसु करिगुम्बा मता फोंदोपा लेते सर मसिबु सर सरगी मियंगदि हारिबा केस असिदा महाना चिंगनबा ओइबा याबगी चांसि कयाम यामना लेबिबगे सर चिनाव सिंह मधुगी वाफमदु खंगलबदे इन इन्वेस्टिगेशन तखोंद्रबसु यार आइगा मागा नुंगाइनेदबा लेते मसिदा मरुप अमदि तिनबा अखोइ मसेन हाइबा करिगुम्बा अमथा पुलिस की लेते केस हाइबसते केसनि अचुम्बा सेंबा पुथोंनो होनबदने अखोइ तौफम थोपो पुनमक्तो लोइना तौगनि पुलिस मसेन हाइदुना कोइ कंकनबगी वाफम करिमता लेते दैट्स ऑल वरो बिबियादि सर वाफम अमता सर नखोइ करा करा ले सोनम तो माथा से सारे तौगदौरिबे थबक मयाम असिगा अचुम्बा पुथोंनो होनबदा कयादा वाखरबना तौरिसि अदुबु केस असिगी मतंगा केनेडी अमदी बोचागी मखोइनिगी मिसी असे करी मरी लेनरिबन नत्रगना तसेनमक केनेडीगी मिसी असिदा बोचा यावरिब्रा यावदब्रा हाइबा मधुसु चपचाना खंगरे तखोइ करा लेगे सर अमता संजरके सर संगो थमा कई लेरे सर अखोइना थिजरकिबा केस असिगी इन्वेस्टिगेशन चथर मतुंग करिगुम्बा खरदि सर करी लेरबा सर मफम मदुदगी सिसिंबि सर अदुदि करी सर सही पुलिस की कस्टडी मनुंग अदुदा अदुगा मथक अमदा थांकलगा लेरम सही सिसु तेस अदुगा सही असिदसु ई खरसु पै सर अदुदि ई सिंग अदुगी सैंपल अदुदि सर मसिबु हुजिक्ति इसी कंगलबनीना अदोरबसु करी याबगे हाबदो मदु येंग बताब फोरेंसिक्स टीम ना अदुगा हारिबदुगी इन्वेस्टिगेशन द मखा अखोदि याम कानरकनी मदपलिबे इदुगा तसेंगना सीख्रबा बोइचागी महाकी ईगा अनीदु सैंपल मानबरा हाबदु येंगनबगी मथौ तानि फनी सर अदुदि अथु मतमदा फोरेंसिक टीम दा मरमदि हारिबा फंगलिबा पोसक अदुना नुमित यामने हेनसिनख्रबा नुमित मंगानी हेनख्रगदि मदु चनबा यादे हाबसु ले अदुगा अथुबा मतमदा फोरेंसिक टीम दा मदो पिकल इदु चानब्रा मदु सियम अदुगा सही अदुदा फिंगरप्रिंट कना कना यावे हाबदु यो लोइनना आरके थेको की महाके फिंगरप्रिंट सु लोंनो वनो फिंगरप्रिंट अदुगा सही अदुदा फंगलिबदुगा मदु खरथुनियो क्वेश्चन खरबदी फिंगरप्रिंट दो मदु सु मांकिबे फनी सर अदुगा आइना रिपोर्टिंग थांकलो हाबदुदी सर सोइदनमके योगजरानी सोइदनमके योरोपा नतिनी बोइचागी लेरे केनेडी की रिपोर्ट आई पामिने करिगिदमक्ता केनेडी की रिपोर्ट से कमाई तौबनो सर मदुगी मतंगो केस असिगिदमक्तसु आरके थेकोना पाइरमनी अदुना आरके थेकोना करी मिसी असिगी मतंगदा करी रिपोर्ट लौख्रबगे करी तौख्रबगे हाबदो मदुगी चपचाबा महाकी इन्वेस्टिगेशन की रिपोर्ट पनमा लोइना यौरानी सर गुड अथुबा मतमदि योहलो येंग बतारेदना ते याइनी ते करी लेरगे तंबा केस अमा कक्तौरिदुबु करी मतंग यौरगे ते हाइफम खंगदे हौजिक केनेडी हाइबा नाम सिरिबदो नुमित अदुदा महाका तिनबा बोइचा हाइबदुगने मयुमदगी थोमिनखी अदुगा
ꯕꯣꯏꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗ ꯁꯤꯕꯣꯔ ꯃꯥꯜꯂꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤ ꯕꯣꯏꯆꯥꯕꯨ ꯆꯤꯡꯅꯩ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯀꯃꯥꯟꯗꯣ ꯑꯣꯁꯤ ꯑꯣꯏꯅ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯕ ꯑꯥꯔꯀꯤꯇꯦꯛꯀꯣ ꯑꯣ ꯑꯦꯟꯀꯥꯎꯟꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯍꯣꯏ ꯃꯍꯥꯛ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛ ꯆꯦꯟꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯞ ꯆꯥꯕ ꯀꯦꯅꯦꯗꯤꯒꯤ ꯃꯇꯥꯡꯁꯤ ꯃꯍꯥꯛꯅ ꯀꯔꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯌꯧꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯅꯦꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯑꯗꯨꯒ ꯀꯦꯅꯦꯗꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯇꯥꯔꯦ ꯐꯔꯦ ꯇꯝꯐꯥ ꯑꯣꯜ ꯗ ꯕꯦꯁ ꯅꯤꯡꯊꯤꯖꯅ ꯆꯨꯝꯕ ꯀꯔꯤꯅꯣ ꯑꯔꯥꯟꯕ ꯀꯔꯤꯅꯣꯗꯣ ꯈꯪꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯇꯉꯥꯏꯐꯗꯕ ꯂꯩꯕꯁꯤꯡ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯣ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯀꯦꯅꯦꯗꯤ ꯃꯤꯁꯤ ꯀꯦꯅꯦꯗꯤ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯀꯦꯅꯦꯗꯤ ꯀꯔꯝꯕ ꯃꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯩ ꯁꯣꯏꯗꯅ ꯃꯗꯨ ꯍꯥꯟꯅ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯀꯦꯅꯦꯗꯤ ꯀꯅꯥꯅꯣ ꯀꯦꯅꯦꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯈꯝꯃꯣ ꯌꯥꯔꯦ ꯈꯝꯃꯣ ꯌꯥꯔꯦ ꯅꯨꯄꯤ ꯅꯪꯅꯕꯨ ꯅꯨꯄꯥ ꯁꯥꯗꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯀꯔꯤ ꯈꯨꯊꯧꯅꯣ ꯅꯪ ꯊꯧꯔꯤꯗꯨꯕꯣ ꯍꯩꯇ꯭ꯔꯣ ꯅꯣꯏ ꯅꯨꯄꯥ ꯈꯛꯇꯔꯣ ꯊꯧꯕ ꯍꯩꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯩꯗꯣ ꯇꯥꯛꯏꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯑꯁ ꯀꯔꯤꯅꯣ ꯅꯪ ꯑꯥꯗ ꯄꯥꯏꯔ ꯊꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯑꯁ ꯅꯪꯁꯨ ꯌꯥꯏ ꯑꯁꯦꯡꯕ ꯅꯨꯄꯤ ꯅꯠꯇꯗꯧꯅꯕ ꯑꯁ ꯅꯨꯄꯤ ꯅꯠꯇꯗꯧꯅꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅೋ ꯑꯩꯁꯨꯅꯦ ꯊꯧꯕ ꯍꯩ ꯍꯥꯏꯕꯗꯣ ꯇꯥꯛꯏꯅꯤ ꯌꯥꯔꯦ ꯄꯨꯁꯄꯥ ꯌꯥꯔꯦ ꯑꯩ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯒꯥꯔꯤꯒꯥꯗꯣ ꯊꯧꯕꯤꯔꯅꯨ ꯑꯩꯅꯦ ꯄꯥꯈꯠꯂꯤꯀꯣ ꯑꯩ ꯋꯥꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯌꯥꯎꯕꯅꯤꯅ ꯈꯔ ꯐꯔꯦꯕ ꯍꯌꯦꯡ ꯑꯩ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯅꯪ ꯀꯟꯅ ꯊꯧꯔꯗꯤ ꯈꯨꯠꯆꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯒ ꯃꯥꯡꯖꯗꯣꯏꯗꯤ ꯀꯅꯥꯅꯣ ꯑꯩ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯁꯦ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄꯗ ꯒꯨꯂꯥꯏꯗꯨꯗ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯨꯄꯥ ꯈꯔ ꯂꯦꯞꯍꯧꯕꯗꯣ ꯑꯩꯗꯤꯅꯦ ꯁꯥꯎꯔꯒ ꯇꯥꯟꯅꯔꯛꯑꯗ꯭ꯔꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯅꯨꯄꯤ ꯑꯩꯅ ꯄꯥꯈꯠꯇ꯭ꯔꯒ ꯅꯨꯄꯥ ꯅꯪꯅ ꯄꯥꯈꯠꯂꯤꯕ ꯗꯥꯀꯦꯅꯦꯗꯤ ꯅꯪꯒ ꯑꯩꯒꯁꯦ ꯑꯣꯟꯅ ꯊꯣꯛꯑꯁꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯒꯦ ꯅꯪꯅꯅꯦ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯍꯥꯟꯗꯒꯤ ꯅꯪꯒꯩꯒ ꯂꯣꯏꯅꯔꯛꯏꯁꯦ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯁꯨ ꯁꯤꯁꯣ ꯌꯥꯝ ꯂꯥꯎꯋꯦ ꯑꯗꯨꯒꯅꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯇꯧꯁꯦ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯂꯦꯗꯅꯕꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪꯁꯦ ꯉꯥꯎꯗꯤ ꯉꯥꯎꯖꯥꯠꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯃꯤ ꯎꯅꯤ ꯀꯩꯅꯣꯅꯦ ꯏꯁ ꯃꯤ ꯎꯅꯤ ꯀꯥꯏꯅ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯌꯨꯅꯦ ꯀꯩꯅꯣꯅꯦ ꯈꯔ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯏꯁ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪꯗꯤ ꯅꯨꯄꯤ ꯃꯥꯜꯂꯦꯍꯦ ꯅꯨꯄꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯨꯔꯤꯠꯅꯦꯅ ꯀꯂꯔ ꯄꯥꯟꯕ ꯑꯃ ꯂꯤꯠꯁꯜꯂꯒ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯏꯁ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯂꯔ ꯄꯥꯟ ꯀꯩꯗꯧꯔꯕ ꯅꯨꯄꯤꯗꯤ ꯀꯣꯂꯔ ꯄꯥꯟꯕ ꯂꯤꯠꯄ ꯌꯥꯗꯦ ꯀꯅꯥꯅ ꯍꯥꯏꯒꯦ ꯇꯧꯅꯨ ꯗꯥꯛꯀꯅꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯁ ꯌꯥꯔꯦ ꯇꯣꯛꯁꯤꯁꯦ ꯇꯣꯄꯤꯛ ꯆꯦꯟꯖ ꯇꯧꯁꯤꯁꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯅꯨꯄꯤꯗꯤ ꯂꯩꯗꯅ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯐꯖꯕ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯂꯩꯒꯥꯏꯗꯨ ꯆꯤꯟꯗꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯦꯛ ꯂꯥꯛꯄꯗꯨꯒ ꯃꯑꯣꯡ ꯑꯃ ꯏꯃꯥꯟ ꯃꯥꯟꯅꯗꯦꯕ ꯖꯦꯀꯦꯠ ꯑꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯕꯨꯠ ꯑꯗꯒꯤ ꯕꯥꯏꯛꯁꯤꯕꯨ ꯊꯧꯒꯦꯅ ꯍꯦꯛ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯍꯦꯛ ꯊꯧꯏ ꯑꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯅꯨꯄꯤ ꯈꯨꯇꯣꯡ ꯅꯣꯡꯃꯇ ꯇꯣꯡꯗꯦ ꯅꯨꯄꯥ ꯈꯨꯇꯣꯡ ꯍꯦꯛ ꯇꯣꯡꯉꯗꯅ ꯗꯥꯀꯤꯅꯤꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯣꯡꯅꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡꯗꯔ ꯇꯧꯏꯗꯨꯕꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯝ ꯅꯠꯇꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣꯅꯦ ꯏꯃꯥ ꯅꯨꯡꯁꯤꯅꯕꯕꯨ ꯀꯣꯏꯅꯔꯤꯁꯤꯅꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯕꯗꯣ ꯅꯣꯛꯅꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯑꯁꯦ ꯃꯤꯅ ꯎꯁꯤꯜꯍꯟꯕꯁꯨ ꯈꯔ ꯇꯉꯥꯏ ꯐꯗꯦ ꯈꯔꯅꯦ ꯌꯥꯝꯅ ꯊꯣꯠꯆ ꯅꯧꯖꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛ ꯁꯦꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯐꯤ ꯏꯜꯂꯒ ꯂꯩꯒꯗꯕꯅꯤ ꯅꯣ ꯑꯩꯗꯤ ꯑꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯌꯨꯝꯗꯒ ꯂꯩꯔꯁꯨ ꯁꯦꯠꯄ ꯆꯥꯕꯗꯒꯅꯦ ꯅꯈꯣꯏꯒꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯗꯣ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏ ꯑꯩꯗꯤꯅꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯍꯩꯅꯗꯦꯀꯣ ꯅꯣꯏ ꯐꯅꯦꯛ ꯐꯔꯥꯡꯒꯥꯏꯗꯣ ꯑꯩꯗꯤ ꯀꯔꯤꯝ ꯍꯩꯅꯗꯦ ꯁꯕꯥꯁ ꯆꯥꯅꯔꯦ ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯇꯧꯒꯗꯕꯗꯣ ꯄꯨꯔꯥ ꯆꯥꯅꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯤꯡꯉꯤꯕ ꯂꯥꯏꯁꯤꯒ
ꯀꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕ ꯂꯥꯏ ꯅꯤꯡꯉꯤꯅꯦꯅ ꯇꯧꯔꯤꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯑꯁ ꯌꯦꯟ ꯃꯐꯩ ꯑꯁ ꯀꯔꯤ ꯃꯇꯨꯝ ꯑꯁ ꯀꯔꯤ ꯃꯅꯨꯡꯁꯥ ꯁꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯀꯩꯅꯣ ꯗꯥꯀꯤꯟꯗꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯅꯤꯡꯗꯦ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯌꯦꯡ ꯃꯈꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ 이마 빠봉이 밑상다 다케니 델레이 토기니 시니네 누피 마 태우게 하브라 아이네 타바 누피 마 태우게 하브라 하이데 바 그리노 어스 야네 야나 바둠 차시 이마 빠봉나 시 야나 바 아이나 시 야나 바 낭네 야나 바 사이 좀 찻게 바 가이노 낭주 바 아이디네 아이디 하이시니 사바 탁부이 마땅다 가시네 이디 파나르과 까임테 야로 하이시니 세바 세비라 아이 파자나 떠보이니 마콩 먹고 하모 하리수네 아이 함가니 뽀비오 하리수네 이니 보카도 좀 보러가네 아이 좀 탕독 탕니 이코 보카도 디네 마사기 당 솔로서 다 빠라 좀 탕게 아이네 깔리바 방간 용 시 우드로 시 능가지 빠르가네 시 에이 가고 어찌 아리미 어찌 갑자기 가고 야래 가도 까리 좀 떠도 어떻게 가고 시니 강와이디 핵자 탕가 더리면 야닝다가네 누피 마티게지게 아이나 따바도 바마 강나게서 강노바 그리노 하시보 이거 또 보면 뭐지 강나기들아 하시보 이거 그리 아토폼 강나게 봐 낭나 아토폼 강나게 하라가네 아이 ngasi yum halaro hojimo ai pogadam as 그리노 puspana tawrijibo naming makne as 피밤 몰티만 오토는 자나기들이 뭐 ngasi 나트서 누밋 파자밤 예가 바밤 예가 라이틴 코로모가 빠잖아 시엔제바 그리노 강디 누피 티보고 가이나 깔라가 누피 티보기 모옹데 쿠닥다 다이렉 피살라가 부부다 이주 밤데다 낭조 그리노 강디 낭조 크라 파자한지 가이노 본시기 리본 시엠거다 뭐 너마이 내가 도로 도금지다 낭조 남 부와 부도 가이디 했다 끼라브로 다겐데 빵보 아이가 쇼낭이나 똥라와이 ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯣꯟꯖꯔꯒ ꯍꯥꯏꯖꯔꯒꯅꯦ ꯅꯨꯄꯥꯗꯒ ꯆꯦꯟꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯆꯪꯉꯛꯀꯗꯕ ꯑꯗꯨꯒꯅꯦ ꯂꯦꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯈꯠꯅꯔꯁꯨꯅꯦ ꯅꯕꯦ ꯑꯃꯅ ꯇꯨꯡ ꯏꯟꯅꯔꯛꯈꯤꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏꯗ ꯃꯥꯡꯒꯣꯟ ꯀꯥꯔꯛꯑꯒ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯍꯣꯏ ꯈꯨꯗꯥꯡꯒ ꯄꯥꯏꯔ ꯆꯤꯡꯗꯅ ꯈꯣꯠꯇꯅ ꯆꯦꯟꯗꯅꯒ 피 홍토ꯛꯇꯅ ꯑꯗꯒꯤ ꯀꯔꯤ ꯆꯟꯗꯣꯟ ꯊꯤꯟꯗꯅ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯑꯗꯨ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ ꯑꯁ ꯅꯨꯄꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛꯇꯣ ꯑꯃꯠꯇ ꯉꯝꯃꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤꯁꯤꯕꯣ ꯑꯩꯅ ꯈꯤꯇꯪ ꯄꯥꯡꯒꯟ ꯁꯣꯟꯖꯕꯁꯤꯗ ꯑꯩ ꯑꯣꯏꯅ ꯂꯣꯏ ꯇꯧ ꯍꯥꯏꯔꯕ ꯆꯥꯟꯗꯤ ꯆꯥꯟꯅꯈ꯭ꯔꯦ 이반이지 ꯅꯪꯅ ꯃꯨꯛꯄ ꯂꯥꯕ ꯃꯥꯟꯕ ꯑꯩꯅ ꯊꯣꯠ ꯂꯥꯎꯕ ꯑꯃꯣꯝ ꯃꯥꯟꯕ ꯆꯩꯇꯪ ꯑꯣꯏꯕ ꯆꯥꯟꯗꯤ ꯆꯥꯟꯅꯈ꯭ꯔꯦ ꯍꯌꯦꯡ ꯑꯉꯥꯡꯒꯥꯏꯁꯤꯕꯨ ꯑꯩꯅ ꯒ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯅꯪꯅꯒ ꯐꯝꯃꯒ ꯅꯨꯄꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯉꯥꯡꯒꯥꯏꯗꯣ ꯀꯞꯐꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯅ ꯍꯦ ꯁꯨꯃꯥꯏꯅꯒ ꯑꯩꯉꯣꯟꯗ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯇꯧꯔꯣꯏꯗ ꯆꯞ ꯆꯥꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝꯕꯨ ꯈꯪꯗ꯭ꯔꯦꯗ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯅꯪꯒꯤꯁꯤꯕꯣ ꯗꯥꯀꯦꯅꯦꯗꯤ ꯌꯥꯔꯦꯕ ꯇꯣꯛꯑꯁꯤꯕ ꯁꯨꯝ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨꯀꯣ ꯄꯥꯡꯒꯟ ꯀꯟꯅ ꯇꯤꯛ 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 ꯂꯥꯎꯅ ꯑꯗꯨꯒꯅꯦ ꯃꯤꯅꯒ ꯍꯦꯟꯖꯟꯕꯗꯤꯅꯦ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯈꯛꯇꯕꯨꯅꯦ ꯏꯃꯥ ꯈꯣꯏ ꯕꯣꯕꯣꯛ ꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯄꯨꯁꯄꯥ ꯒꯥꯏꯅ ꯀꯧꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯄꯨꯁꯄꯥ ꯒꯥꯏꯅ ꯀꯧꯕꯁꯦ ꯀꯌꯥ ꯍꯦꯟꯅ ꯄꯥꯝꯖꯕꯖꯥꯠ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯣꯝꯕ ꯀꯧꯋꯦ ꯇꯣꯝꯕ ꯐꯖꯩꯅꯦ ꯆꯥꯟꯅꯔꯦ ꯄꯨꯔꯥ ꯆꯥꯟꯅꯔꯦ ꯇꯣꯝꯕ ꯀꯧꯕ ꯌꯥꯏꯌꯦ ꯅꯨꯄꯤꯗ ꯇꯣꯝꯕ ꯀꯧꯕ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯅꯨꯄꯤꯗ ꯆꯥꯎꯕ ꯀꯧꯕꯁꯨ ꯂꯩ ꯇꯣꯝꯕ ꯆꯥꯎꯕ ꯌꯥꯏ ꯀꯦꯁꯣ ꯒꯥꯏꯅ ꯀꯧꯔꯒꯗꯤ ꯐꯖꯒꯗꯕꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯔꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯗꯤ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯁꯤ ꯌꯥꯔꯦꯕ ꯑꯁ ꯀꯔꯤꯅꯣ ꯆꯥꯎꯕ ꯇꯣꯝꯕ ꯀꯧꯕꯗꯤ ꯅꯨꯄꯤꯗ ꯌꯥꯔꯒ ꯀꯦꯁꯣ ꯀꯧꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯁ ꯑꯃꯨꯖꯧꯅ ꯀꯧꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯧꯅꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤꯗꯣ ꯁꯨꯝ ꯌꯥꯔꯦꯕ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯁ ꯌꯥꯔꯦꯁꯦ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯗꯅ ꯃꯤꯒꯤ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯆꯧ ꯀꯧ ꯀꯥꯏꯅ ꯀꯦꯁꯣ ꯀꯧ ꯀꯥꯏꯅ
ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯃꯇꯝꯗꯣ ꯑꯗꯨꯝ ꯌꯧꯔꯛꯑꯒ ꯁꯦꯕ ꯄꯨꯁꯄꯥ ꯁꯤ ꯇꯧꯕꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯆꯠꯅꯕꯤꯗꯣ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯑꯁ ꯅꯪꯒꯤꯁꯨ ꯋꯥꯁꯩꯗ ꯌꯥꯔꯦꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯀꯔꯥꯏ ꯒꯥꯔꯤꯗꯣ ꯑꯩ ꯑꯃꯨꯛ ꯊꯧꯒꯦ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯒꯥꯔꯤꯗ ꯑꯍꯥꯟꯕꯃꯨꯛꯇ ꯑꯩ ꯊꯧꯔꯒꯦꯕ ꯁꯤ ꯑꯩ ꯊꯧꯔꯒꯦꯕ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯣꯔꯤꯅ ꯀꯩꯅꯣ ꯒꯥꯔꯤ ꯑꯃ ꯊꯧꯖꯜꯂꯛꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯅꯈꯣꯏꯗꯤ ꯁꯤꯗꯩꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯈꯣꯏꯕꯨ ꯊꯤꯕꯗ ꯑꯩꯈꯣꯏꯗꯤ ꯃꯥꯏꯀꯩ ꯀꯌꯥꯁꯤ ꯁꯥꯠꯂꯨꯔꯦꯅꯦ ꯁꯛ ꯐꯖꯕꯤ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯅꯤ ꯀꯥꯏꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯨꯝꯗ ꯈꯨꯖꯤ ꯁꯤꯔꯒ ꯑꯗꯨꯒ ꯅꯍꯣꯡ ꯁꯥꯔꯒ ꯑꯉꯥꯡ ꯄꯣꯔꯒ ꯂꯩꯒꯗꯕ ꯅꯣꯏꯅ ꯀꯔꯤ ꯑꯗꯩ ꯑꯃꯨꯛ ꯁꯤꯗꯗꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦꯕ ꯌꯥꯝꯅ ꯊꯧꯏꯅꯦ ꯁꯤꯗꯤ ꯅꯪꯗꯤ ꯏꯃꯥꯒꯤ ꯃꯃꯧꯕꯨ ꯑꯣꯏ ꯌꯥꯅꯤꯅꯦ ꯅꯁꯛꯁꯨ ꯐꯖꯩ ꯁꯕꯥꯁ ꯁꯕꯥꯟ ꯒꯥꯏꯁꯤꯅ ꯌꯦꯡꯕꯗ ꯊꯨꯛ ꯂꯥꯎꯏꯅꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯗꯤ ꯊꯧꯔꯛꯀꯅꯨ ꯆꯦꯡꯁꯥꯏꯐꯝꯗꯣ ꯀꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯀꯅꯤ ꯍꯥꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯂꯣ ꯗꯥꯀꯤꯅꯤꯗꯤ ꯆꯠꯁꯤꯜꯂꯣ ꯑꯩ ꯒꯥꯔꯤꯗꯨ ꯊꯧꯔꯒꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯗ ꯄꯛꯆꯈ꯭ꯔꯦꯅꯦ 이마나 볶고도 우드리네 해기행마다 툭 라오인 해 이비에 뭐 타도 까리노 그것도 빨리 까리노 까리기노 그것도 빨리도 까리기노 시리 जंगली बिलीनी है कुत्तु가 콜레이니 이거네 이따 떠오르지 못하는 비제 이따 가다 말해서 또 망하는 세 아스 그이노 티는 그런 가면 그렇게 너 써실없이 어이 티는 가면 되네 CD 단어가 바라탄 비기는 간만이 CD 야로 도리니 시부 부러가 거의 하나 비디오 떠오시러 시부 그이놈 또 해적이 신옥신 람비슈 탓비리 말 ꯑꯩꯈꯣꯏ ꯍꯥꯏꯐꯦꯠꯇꯪ ꯆꯠꯆꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯅ ꯀꯔꯝꯕ ꯑꯥꯏꯇꯦꯝꯅꯣ ꯅꯪꯗꯤ ꯀꯔꯤ ꯑꯥꯏꯇꯦꯝꯅꯣꯅꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯅꯤꯡꯗ ꯇꯞ ꯅꯞꯄꯒ ꯏꯟꯅꯈꯤꯕ ꯃꯁꯥ ꯄꯥꯇ꯭ꯔꯤꯛ ꯄꯥꯕ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡꯕꯨ ꯃꯥꯜꯂꯤꯅꯦ ꯅꯪꯗꯤ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯨ ꯊꯠꯄꯤꯔꯤ ꯍꯥꯏꯐꯦꯠꯇꯪ ꯆꯠꯆꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯤꯅꯦ 이신옥생 와로비비 야데 까리 마람기 탑비리노 하이수 거의 강자들이 아도 에코이 까쇼 까이바 신옥생도 거의 더 기다브라 하는 컨제 야라가 디 거의 람비시다 기탕 짜짜크라가 염용나바 시디 이마나 보고데 오들 바이템니네 영원해 노이버 영원해 누피시나 틱틱틱틱 라우라 누파동나 누파시나 누가 항오이 동상동나 라푸 마카다 나쁘도 마이레네 산나 아이 떠오르라 아이보 샤파이 항오이 동상 말 해비려버쇼 까리쇼 까이블리티 아도부 신옥시 이샤기주 비범도 이행비 이신옥이 비범도 이행보다 항오이 보라비나 틴자루르가 나피 머럭다 랭엄 상엄다나 마랑마랑 꿀러가 레이브도 마두게 신나고서 토이네 캐나다브라 칼리 뽑게 낙셉도 그다이다 말리바 이샤 그다이다 뽑셉도 아두가 뽑두가 레박담도 오빠가 꿀러가 소마네 했다 레비우 다이렉 했다 말라동 포토도 값서렇게지 시디 뿌라 아이티엠은이네 농구 농시네 마마이 앞에 보시다 쿠파나가 다도 또비라건 그놈 다 해저기 마사이 마카이 따기네 따바니
ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯃꯤꯒꯁꯨ ꯅꯣꯛꯅꯗꯅ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨꯅꯦ ꯃꯤꯅ ꯀꯌꯥ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯃꯈꯛ ꯑꯣꯏꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯣꯝꯒꯤꯁꯨ ꯏꯃꯥ ꯂꯩꯔꯝꯒꯅꯤꯗꯣ ꯑꯗꯣꯝꯁꯨ ꯏꯃꯥꯅ ꯄꯣꯛꯄꯗꯤ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯁꯨ ꯏꯃꯥ ꯂꯩꯔꯝꯒꯅꯦꯕ ꯏꯄꯥꯟꯒ ꯁꯣꯜꯂꯝꯒꯅꯦꯕ ꯄꯣꯛꯄꯗ ꯑꯗꯣ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯤꯒꯥꯏ ꯌꯦꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯤ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯅꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯂꯤꯡꯅ ꯂꯩꯔꯝꯈ꯭ꯔꯕꯩ ꯋꯥꯅꯤ ꯅꯈꯣꯏ ꯑꯅꯤꯈꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯑꯃꯨꯛ ꯑꯐꯥꯎ ꯁꯥꯖꯜꯂꯛꯏꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯑꯗꯨꯁꯨ ꯈꯤꯇꯪ ꯂꯨꯝ ꯂꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯅꯨꯄꯥꯗꯅ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯋꯥꯆꯦꯠ ꯑꯈꯥꯏꯕꯒꯨꯝꯕ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯠꯂꯒꯗꯤ ꯀꯝꯗꯧꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯔꯧꯕꯒꯤꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯂꯝꯕꯤꯁꯤ ꯊꯠꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯌꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯣꯡ ꯈꯨꯠꯁꯤ ꯈꯔ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕ ꯈꯣꯡ ꯈꯨꯠ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯔꯤꯅꯤ ꯌꯥꯝ ꯐꯥꯎꯔꯦꯅ ꯑꯩꯅ ꯅꯨꯄꯤꯅꯦꯅ ꯉꯁꯥꯏꯗꯒꯤ ꯍꯟꯕꯤꯔꯛꯑꯦ ꯇꯧꯔꯛꯀꯅꯨ ꯇꯧꯔꯛꯀꯅꯨ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯅꯤꯀꯣ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯅꯤ ꯀꯥꯏꯅ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯆꯥꯟꯅꯕꯤꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯆꯪꯒꯅ ꯐꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯇꯧꯔꯛꯑꯒꯦꯀꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯀꯥꯏꯅ ꯑꯌꯣ ꯄꯨꯁꯄꯥ ꯐꯨꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯐꯨꯕ ꯀꯦꯅꯦꯗꯤꯅꯒ ꯐꯨꯗꯅꯒ ꯇꯧꯋꯦ 시리즈래 바이 밑에 틴자래 밑에 오기들 바이 떡이더라 봐 얌나 파우바 람비디가 탈라가 이스 에퀴디가 아이 모비니가 부스파카 나로 캉리 부스파기 킨자오 에이기 나게니 기드가 부스파 부동 진짜 시마디네 아이 파정게 어디가 마이스터 걱정로 ꯂꯝꯕꯤꯗ ꯊꯠꯂꯒ ꯒꯨꯟꯗꯥ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯏꯁꯤꯡ ꯃꯅꯥꯛꯇ ꯂꯦꯞꯄꯗꯤ ꯒꯥꯔꯤ ꯊꯧꯔꯗꯤ ꯏꯁꯤꯡ ꯆꯣꯡ ꯇꯥꯕ ꯅꯌꯨꯝꯗ ꯂꯩꯒꯦꯗꯤ ꯂꯩꯇꯗꯅ ꯏꯁꯤꯡ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯗꯨꯒ ꯏꯁꯤꯡ ꯆꯣꯡꯉꯒ ꯁꯥꯎꯏꯅꯦ ꯀꯝꯗꯧꯏ ꯅꯨꯄꯤꯅꯦꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯄꯨꯁꯄꯥ ꯕ꯭ꯂꯦꯛꯃꯦꯟ ꯈꯪꯗ꯭ꯔꯤꯉꯩ ꯈꯨꯅꯨꯡꯁꯤꯅ ꯅꯃꯥꯏꯗꯨꯅ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯠꯂꯒ ꯑꯐꯥꯎꯕ ꯁꯥꯕ Tokira, ini Tokira. Ada tokjaro. Putro. Suri nu aja. Putra bayi menupi bayi ke kagak makan nu aja. Tokira, lam hingin ro. Dia lara hayo. Yare. Jatuh. 가이드 토로로 자스라 그래 쨍기 놀라오네 토로네 가리 토로네 야들이 놀고 토로 나이쿠오 내리는 나이쿠오 우시토이들이네 모이나 asumna lambida gunda tawba ayaba mide tawrabasu aikoidadi mokoina sumaina tawbadi yaroiba matung manau tawdana ba as karino puspa nang patana phure kaino mokhong mukhut ka do loina kon ra thanga gari manung do chongjan chakre asibu hayeng amuk lambida mo is kari tawdeba lambida moi ke tawdino yadi ma khangan ga dabani makhoi singa sidine phura parata mi ga dabani adubudi nang na phugre sibudi matung manau budi horaroida as imai moina gi si chuba se khupana chomna kan oye thai as imaga oge tawi nang dinari do keremti yauroi nang na no pawre ke do dino hojiki de bu aina forum dadi ai phara pu gyara kanine nang de dum yeng le hokta ba
upai leitene as kaidorage nang yaurisiди nang yaubnina ai karim kibideba nang so black bean ni ai su khangi kaino aduna bu black bean oiba nupi khallaga koirini ai su black bean nupi gan judo sanabane judo khangbra hojik matamda nupi singse aidi loina judo sanani judo gi class amam toba aduga akhoi gine ipai pune khoi gi thambiramba thangta sanagadaban thangta sanarabadi mina matenjan mangamo aduga mipung khodi mong loina hairabadine amana amabu ikai khomnagan maramdi mana horabadi amadu so hei khangmanina amadu so horo nomai paidaba mi masen kana amatane nomai kamnaro nomai paibaga paidaba lemina dana apaiba singna gunda toribani adurabadi yum thong khudingna nomai leraba yum thong khudingi mi khudi maksune masada nomai amam yepaga charaba adurabadine kana amata nomai puthoga gunda tawnaro adurabadi aikhoi loina mak isana isabu ngak thok chana nabagi dama aikhoi sarit chara aikhoi tambatai aikhoi heibatai aikhoi gi ipai pusingna aikhoi gi damak sarit chara ningti jana tambiram sarit chara tamnana ba aikhoina amata honadi matam amagi aikhoi gi ningol sing ningsing duni yengone aikhoi gi ningol punamak horokhiba punamak lan gi lalong khangba ngakani haujikti sasan thaksan tikang chauthoga imung manungda macha khara senaraga lengam sangamdana kwa khara chap sairaga hausi khara sana diwali khara khawba sana aduga mobile da makha taningdi wanganingdi aigi wadine aikhoi sari sara haigadabani thangta tamgadabani aduna bunga si class ta thangta hapchalibase thengbu thengman khraban ama wari aikhoi isana isabu ngakthok chana nabagi dama aikhoi punmak sari sara haigadabani as ado aisu sari sara do khita tambiyoba kamaino ro nang noje nupa do masam do sumai chingkhalaga nangi khongda yungna haigat khraga as magi marai baktu to kaw kibo long khak long thega as sujalla tar sana sumai to kullega chalini adu haiphet kulling ai du da nang no as maning lom dagi amuk as mathun ga pulap panaraga kaw gi mana hekna subchalaga mana samaina chatkibido amuk samaina subchalla chalinga du nangi phuning nu wang na haigalaga as chuba du phak thab nahi wa as mai tai ai di sai to video na mong do ji chakre dakene de phagi ta salakan aina haise yam serious ni dakene de na kaino phagi muk tari du kaino as karino kadai de no nang na mo ai ngo na mo onjalaga mo saurei du bo moi de phu du maina ai ngo na mo phubi ge hairo karino khangdi mi adugi wana ti nungsibo pamubo khoirabo aina hari singse aran ba matanati aikhoi kanglei sa sing kanglei sa aikhoi dine ningtam do na horokibane migi mikha ponba aikhoi hinadi aikhoi miyo punamak lamda masid leiri bukhudi makse mana ningba pa ma torogasu ipa ipuna thamami punamakse aikhoi ngaktuna salabadi mi oigene haiba karino khangdi aduna ra khangde aikhoi puspana ipa ipugi sari charabudi phajana ngaktana selebu ipa ipugi thamamba thani sandan kai sigumba jibudi imai pa seba tawi matang dudi iskat khara jatro yare karino khangdi aina haibu nangna thajai du gaino inembo ikubo karino aina luna tawgani aina haidudi saba thakpa kari adu ada khara phagi tora haibi wani aibu mi nata dongna aise nangna uri doi khangi kidang nupa male kidang duk lawena nangna usitana khali bo khando adaidana aina haibi wani aisune hayeng lohmo no amagadi karaidigi khok set pya doino nupa khara manjarasu panik se turiben aduga ikuine bi seba togodain sakhumdagi aina aikoi meitei phi setlaga thorokdo thigadi nongnarakanu ko as puning je pian bana lori ai ngasi di wari je patana chalaga ai aikoi boichada wari je ata loi li thogi as madi ko halaga nang ke chalu bai wari jing mongon de loi chade ya deba adagi ibani sak saram dai lambi de thogane wari sanaba as ai na nang gang na wa jing je loi record ai mongon ta ai tam dai ne acha lagi ma chita nok toi ne ma as madi ko nupi ko chatam ni na ba ai na nupi ko bi da ma na ba kari haine kari noi kari ta as ya hang ga chani dai go da as ya re chalo na ya hi ga la na haina de lao se sa si lao se ngai ko ne ado
ꯕꯣꯏꯆꯥꯗꯣ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯀꯣꯏꯗꯕ꯭ꯔꯕ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯅꯨꯄꯤꯒ ꯀꯣꯏꯌꯨ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯂꯩꯇꯦ ꯂꯥꯏꯔꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯌꯨ ꯌꯥꯗꯕꯅꯦ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗꯦ ꯍꯥꯏꯗꯣ ꯅꯪꯒ ꯇꯤꯟꯅꯔꯒ ꯅꯪꯅꯗꯤ ꯅꯨꯄꯤ ꯀꯣꯏꯔꯒ ꯃꯥꯅ ꯀꯣꯏꯌꯨ ꯌꯥꯗꯦ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣꯕ ꯑꯁ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯃꯣꯏ ꯃꯄꯥꯝꯆꯥꯗꯣ ꯏꯪꯈꯣꯜꯗ ꯊꯕꯛ ꯀꯛ ꯁꯨꯗꯅ ꯑꯗꯨꯝ ꯂꯩ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯅꯤ ꯑꯗꯒꯤ ꯑꯁ ꯁꯟꯒꯤ ꯁꯪꯒꯣꯜ ꯑꯗꯒꯤ ꯐꯖꯅ ꯁꯦꯡꯇꯣꯛꯇꯅ ꯁꯟꯊꯤ ꯁꯟꯌꯨꯡ ꯑꯗꯒꯤ ꯃꯣꯏ ꯁꯟ ꯑꯃ ꯂꯩ ꯁꯟꯗꯨ ꯁꯪꯒꯣꯝꯒ ꯄꯨꯊꯣꯛꯏ ꯃꯗꯨꯅꯕ ꯑꯁ ꯁꯖꯤꯛ ꯈꯔ ꯐꯥꯟ ꯃꯗꯒꯤꯗꯤ ꯁꯪꯒꯣꯝꯗꯨ ꯅꯣꯡꯃꯗ ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯆꯥꯔꯤꯕ ꯁꯪꯒꯣꯝꯁꯤꯡꯗꯣ ꯃꯣꯏ ꯏꯃꯨꯡꯗ ꯂꯣꯏ ꯄꯨꯊꯣꯛꯄꯕꯨ ꯑꯣꯏꯔꯝꯒꯅꯤ ꯁꯪꯒꯣꯝꯗꯨ ꯂꯣꯏ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯃꯗꯨꯗꯒꯤ ꯇꯦꯛ ꯄꯩꯁꯥ ꯈꯔ ꯄꯥꯏꯈꯠꯆꯔꯝꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯁ ꯌꯥꯝ ꯋꯥꯔꯛꯈ꯭ꯔꯖꯥꯠꯅꯤꯗ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯅꯦꯅ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯁ ꯌꯦꯡꯉꯝꯗꯖꯥꯠꯅꯤꯗ ꯑꯩꯅ ꯕꯣꯏ ꯈꯔ ꯄꯤ ꯀꯣꯂꯝ ꯈꯔ ꯄꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅꯁꯨꯅꯦ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯁ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯃꯣꯏꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯆꯠꯂꯤ ꯑꯗꯨꯒꯗꯤ ꯊꯣꯡꯗꯣ ꯀꯣꯇꯣꯛ ꯍꯥꯡꯇꯣꯛꯑꯦ ꯑꯗꯨꯒ ꯕꯣꯏꯆꯥ ꯄꯥꯕꯨꯡ ꯍꯜꯂꯛꯑꯕ꯭ꯔꯥ ꯄꯥꯕꯨꯡ ꯑꯁ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯦꯍꯦ ꯆꯦꯡ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯅꯅꯦ ꯅꯨꯡꯁꯤꯇꯣꯟ ꯍꯣꯏꯗꯒꯤ ꯅꯍꯥꯟ ꯆꯦꯡ ꯈꯔ ꯂꯧꯕꯅꯤ ꯑꯗꯨꯁꯨ ꯃꯣꯏꯗꯒꯤ ꯂꯧꯔꯨꯕꯗꯣ ꯑꯃꯨꯛ ꯄꯤꯔꯛꯑꯣꯅ ꯑꯃꯨꯛ ꯁꯤꯡꯇꯣꯛꯈ꯭ꯔꯕ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯗꯤ ꯆꯥꯕꯗꯣ ꯀꯣꯟꯅꯔꯦ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯀꯔꯤꯅꯣ ꯏꯁꯤꯡ ꯈꯔ ꯊꯛꯑꯒ ꯇꯨꯝꯃꯦ ꯏꯄꯥꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯏꯄꯥ ꯉꯟꯅ ꯊꯣꯡꯒꯦꯗ ꯃꯈꯥꯗꯪꯒꯤ ꯅꯅꯦ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯍꯌꯦꯡ ꯑꯩ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯨꯔꯨꯕꯒꯤ ꯄꯩꯁా ꯈꯔ ꯐꯪꯒꯗꯕ ꯂꯩ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯆꯦꯡꯗꯨ ꯋꯥꯜꯂꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯀꯦꯟꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯅꯪ ꯅꯕꯨꯛꯁꯨ ꯊꯜꯂꯝꯃꯔꯣꯏ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯑꯩꯅ ꯆꯥꯊꯣꯔꯛꯑꯦ ꯑꯗꯨꯒ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛꯇꯣ ꯍꯥꯞꯄꯗ ꯒꯦ ꯂꯥꯎꯔꯤ ꯏꯕꯥꯅꯤ ꯄꯨꯛꯁꯤ ꯄꯤꯛ ꯊꯟꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯗ ꯆꯥꯕꯗꯨꯗꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏꯗꯣ ꯍꯦꯟꯇꯥꯛ ꯍꯥꯞꯄꯅꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯥꯅꯤꯡꯕꯩ ꯇꯧꯕꯅꯤꯗ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯤꯛ ꯊꯟꯅ ꯆꯥꯔ ꯑꯗꯨꯗꯤ ꯍꯩꯃꯥ ꯀꯦꯅꯦꯗꯤ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯀꯥ ꯑꯩꯁꯨ ꯌꯥꯎꯋꯦ ꯑꯩꯗꯤ ꯅꯪ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯗꯦꯗꯅ ꯐꯔꯦ ꯅꯣꯏꯗ ꯆꯥꯔꯛꯄ ꯑꯣꯏꯔꯗꯤ ꯐꯔꯦ ꯏꯄꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯌꯥꯔꯦ ꯀꯀꯥ ꯑꯩꯈꯣꯏꯗ ꯆꯥꯛ ꯏꯟꯖꯥꯡ ꯑꯐꯕ ꯂꯩꯔꯝꯒꯅꯤꯌే ꯑꯩ ꯕꯣꯏꯆꯥꯒ ꯆꯠꯂꯒ ꯂꯧꯔꯨꯒꯦ ꯀꯀꯥꯅ ꯆꯥꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯤꯌꯦ ꯌꯥꯔꯦ ꯏꯄꯥꯗꯤꯅꯦ ꯉꯁꯥꯏꯁꯨ ꯈꯔ ꯊꯦꯡꯅ ꯆꯥꯕꯅꯤ ꯑꯩꯁꯨ ꯄꯨꯛꯁꯦ ꯏꯔꯨꯝ ꯂꯨꯝꯃꯤ ꯆꯥꯅꯤꯡꯗꯕ ꯆꯔꯥꯁꯨ ꯈꯔ ꯍꯦꯟꯗꯣꯛꯄ ꯐꯩꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯁ ꯀꯦꯅꯦ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯔꯁꯤꯀꯣ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯕꯒꯤ ꯅꯪꯁꯨ ꯕꯣꯏꯆꯥ ꯑꯔꯣꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗ ꯄꯤꯛ ꯊꯟꯅ ꯆꯥꯔ ꯂꯥꯛꯏꯗꯨꯗꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯃꯣꯏꯗ ꯆꯥꯛꯆꯥ ꯆꯠꯄꯗ ꯆꯥꯛ ꯊꯣꯡꯗꯦ ꯀꯥꯏꯅ ꯇꯧꯋꯤ ꯑꯁ ꯃꯗꯨ ꯈꯛꯇ ꯅꯠꯇꯦꯗ ꯃꯗꯨꯗꯤ ꯑꯩꯅ ꯇꯝꯃꯤꯁꯤꯗ ꯑꯃꯨꯛꯈꯛꯀꯤ ꯋꯥꯅꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯁꯥꯕꯤꯒꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯕꯗꯣ ꯕꯣꯏꯆꯥꯒꯤ ꯋꯥꯔꯤ ꯂꯤꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯃꯁꯦ ꯃꯊꯃꯣꯏꯁꯨ ꯌꯥꯝ ꯆꯥꯎꯏ ꯍꯧꯖꯤꯛꯇꯤ ꯇꯦꯛ ꯇꯧꯗꯅ ꯃꯄꯥꯝꯆꯥ ꯁꯟꯒ ꯂꯣꯏꯗꯅ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦൻ ꯑꯩꯅ ꯁꯤꯗ ꯆꯠꯂꯤꯁꯦ ꯃꯥ ꯋꯥꯔꯤ ꯇꯥꯒꯦꯅ ꯃꯥ ꯉꯥꯏ ꯂꯩꯔꯝꯗꯣꯏꯅꯤ ꯑꯩꯅ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯂꯤꯊꯣꯛꯎꯗꯣꯏꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯨꯕꯒꯤ ꯈꯣꯠꯄꯒꯤ ꯀꯥꯏꯁꯦ ꯑꯩ ꯋꯥꯔꯤ ꯂꯣꯏ ꯂꯤꯊꯣꯛꯎꯗꯣꯏꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯗꯥꯀꯤꯅꯦꯗꯤ ꯑꯩꯈꯣꯏꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯁꯨꯅꯤꯇꯥ ꯀꯧꯏ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯑꯗꯣ ꯃꯥꯒ ꯗꯥ ꯕꯣꯏꯆꯥꯒ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯅꯍꯜꯂꯁꯤꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯗꯧꯅ ꯗꯨꯛ ꯂꯥꯎꯔꯒ ꯅꯨꯄꯥ ꯃꯥꯜꯂꯒ ꯃꯤ ꯐꯨꯅꯕꯒ ꯍꯩꯕ꯭ꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯥꯗꯤ ꯑꯩꯒꯨꯝꯕ ꯅꯠꯇꯦ ꯐꯤ ꯁꯥꯕ ꯀꯟꯈ꯭ꯔꯖꯥꯠꯅꯤ
ꯍꯧꯖꯤꯛꯀꯥꯟꯒꯤ ꯔꯥꯅꯤ ꯐꯤꯒꯥꯏꯗꯣ ꯃꯥꯗꯤ ꯂꯣꯏꯅ ꯁꯥꯏ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯃꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯥꯅꯅꯦ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯗꯨꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯣꯏꯒꯤ ꯃꯕꯨꯡ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ 이몽기 ꯌꯥꯝ 와나 혼자잔 ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯝ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯄꯪꯉꯥꯡꯗ ꯉꯥꯡ ꯄꯪꯆꯩꯗ ꯆꯩ ꯑꯗꯨꯒ ꯁꯨꯅꯤꯇꯥꯅ 이몽ꯗꯨꯒꯤꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ 이서우다 서우 라우르가네 ꯂꯩꯁꯥꯕꯝ ꯀꯔꯤꯃꯇ ꯈꯪꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯅꯧ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅ ꯄꯤꯖꯕ ꯈꯔ ꯆꯥꯅꯤ ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯐꯤꯔꯣꯟꯁꯨ ꯑꯅꯧꯕ ꯑꯃꯇ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯦꯠꯂꯨꯕ ꯐꯤꯒꯥꯏꯗꯣ ꯃꯉꯣꯟꯗ ꯄꯤꯔꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯑꯗꯣ 마가 다부자가 ꯀꯣꯏꯅꯍꯜꯂꯁꯦꯕ ꯑꯁ ꯅꯪꯁꯨ ꯈꯔ ꯐꯕ ꯑꯃ ꯁꯤꯜꯂꯛꯑꯗꯤ ꯐꯩ 와링에두다 아와밤 반절에 아와바 아니 반절라디 아니두디 파자라니 너도 탱그러세 선어버 똑시에 비바니 람항시도 송와리 사나르가 이바니기 와리시 여기 뭐이 아니 각덕이 와리 좀 살래 호렌 폰다 가이다 좀 사나르지 탱그래바 미주 푸나 도래 아무 농마이와 탕와 띠에노 부르 락다나 뭐 미싱도 아라이브 만디고 마부 이강 깡깡가다나 어제 같던데네 마부 깡고 미 타자루누고 마부 깡가 봐 이제 만웅도 품는 레이람 ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯁꯤꯡ ꯆꯤꯡꯅꯩꯀꯣ ꯂꯥꯎ ꯆꯠꯅꯕ ꯇꯧꯁꯤꯜꯂꯛꯑꯣ ꯏꯁ ꯌꯥꯔꯦ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯃꯁꯛ ꯑꯁꯤꯒ ꯁꯦ ꯒꯥꯔꯤꯗ ꯑꯩ ꯊꯧꯒꯦꯁꯦ ꯑꯁ ꯌꯥꯅꯤꯗ ꯑꯩ ꯊꯧꯒꯦꯗ ꯑꯩ ꯊꯧꯒꯦ ꯌꯥꯅꯦꯕ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯟꯅ ꯄꯥꯏꯔꯣ ꯇꯥꯎꯅꯤ ꯌꯥꯔꯕ꯭ꯔꯣ ꯍꯦ ꯂꯦꯡꯖꯨꯝꯗꯣ ꯄꯥꯏꯔꯣ ꯍꯥꯏꯕꯅꯤ ꯍꯣꯏ ꯀꯔꯥꯏꯗ ꯄꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤ ꯍꯦ ꯀꯟꯅ ꯄꯥꯏꯀꯣ ꯀꯟꯅ ꯄꯥꯏ ꯑꯩꯗꯤ ꯀꯟꯅ ꯊꯧꯗꯣꯏꯅꯦ ꯍꯥꯏꯁꯦ 시바 따래 깐나 더건 그래 미나고 기당 딱 더고 미나고 그이거 떠오르지 빠이들 더래 아이디 강드래고 아이 빠이봉 강드래 아이 까링 노래 땡좀더 빠이 해봐 자 잘해 이게 고마워 ai ngang sinh lo sarda lo krai sarita di madam lo sang si lo asida ne habna tomo yum do mani meda adu di masa le ri jala sarita meda mi habe de ko phani meda sang jalo hoi meda mi le bi bro mi le ga di am ta thok pi ro ba mi le bi bro kana wi bi ro bano police ki 사진 카카피로 마타 카카피로 시대다 파니팜 살다 카칼로 비키 너희 야니메다 살이다 허입니다 사진 라고부 까리 바봉 푸스파부 푸스파도 마상암다더니 몽들레 더욱더 막학는 마하 ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯄꯥꯕꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯖꯒꯦ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯕꯤꯔꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯔꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯄꯤꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯏꯕꯦꯝꯃ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯀꯃꯥꯟꯗꯣ ꯑꯣꯁꯤꯅꯤ ꯍꯥꯏꯗꯅ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅꯁꯨ ꯏꯆꯥꯅꯨꯄꯤꯒ 와리 사나기 하두부 이사누피가 와리 사나바도 어떤 마두다 마학 토키바 토도 어두나 닝티나 와리 사나바딩 암키디 하두부 락리버 커만도기 오피서라도 마학 미는 앙바나마 마학나 타하바나마 이사누피시나 아두 와는 앙리버 와도 가야마나 토호이나 따디 오 강해 ꯈꯪꯉꯦ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯆꯦꯗ ꯄꯪꯈꯣꯠꯇ ꯈꯣꯠꯂꯒ ꯆꯠꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯀꯦꯅꯦꯗꯤ ꯍꯥꯠꯄ ꯃꯤꯍꯥꯠꯄ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯋꯥꯍꯪ ꯄꯥꯎꯍꯪꯕꯗ
ꯐꯥꯔꯤꯕ ꯃꯤ ꯑꯗꯨ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯒ ꯈꯣꯡꯎꯞ ꯃꯔꯤꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯀꯦꯁ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯏꯍꯧ ꯍꯧꯔꯒ ꯕꯣꯏꯆꯥ ꯍꯥꯏꯔꯤꯕꯗꯨ ꯀꯦꯅꯦꯗꯤꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯤ, ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯈꯣꯜꯂꯥꯎ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ꯫ ꯕꯦꯝꯃ, ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕꯦꯝꯃ, ꯑꯆꯨꯝꯕꯁꯤ ꯄꯨꯊꯣꯛꯄꯗꯤ ꯐꯩ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯁꯤ ꯀꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯥꯗꯧꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯎꯗꯕ ꯌꯥꯝꯅ ꯁꯣꯟꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦꯅꯦꯍꯦ꯫ ꯆꯥꯆꯥ, ꯀꯔꯤ ꯍꯥꯏꯒꯅꯤ? ꯏꯄꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯖꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯄꯥꯕꯨꯡ꯫ ꯍꯧꯒꯠꯂꯧ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ? ꯐꯔꯦ ꯑꯩ ꯌꯦꯡꯉꯒꯦ꯫ ꯃꯥꯗꯤ ꯁꯤꯗ ꯂꯩꯔꯦꯅ꯫ ꯂꯥꯎꯅꯦꯍꯦ, ꯅꯪꯕꯨ ꯍꯪꯉꯤꯅꯦ, ꯂꯥꯎꯅꯦ꯫ ꯃꯌꯥꯝ, ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ? ꯑꯩ ꯗꯥ ꯀꯦꯅꯦꯗꯤꯒꯤ ꯑꯆꯨꯝꯕ, ꯃꯥꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯗꯥꯕꯨꯆꯥꯗꯤ ꯗꯥ ꯀꯦꯅꯦꯗꯤ ꯍꯥꯠꯄ ꯌꯥꯎꯕ ꯃꯤ ꯅꯠꯇꯦ꯫ ꯆꯥꯂꯨꯛ ꯑꯃꯠꯇꯗ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯗꯣꯏꯅꯤ? ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯥꯕꯨꯆꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ, ꯁꯨꯕ ꯅꯣꯝꯕꯇꯅ ꯃꯊꯧ ꯑꯣꯏꯖꯕ, ꯑꯗꯨꯒ ꯃꯄꯥꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯗꯥ ꯀꯦꯅꯦꯗꯤꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯕꯨꯆꯥꯁꯨ ꯌꯨꯝꯗ ꯆꯪꯈꯤ, ꯗꯥ ꯀꯦꯅꯦꯗꯤꯁꯨ ꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯄ? ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯅꯣ? ꯃꯦꯗꯥꯝ, ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯛꯀꯤꯡ ꯆꯠꯄꯗꯨꯗ ꯑꯩꯁꯨ ꯐꯣꯟꯗ ꯂꯥꯏꯟꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯌꯦ꯫ ꯗꯥꯕꯨꯆꯥꯅ ꯆꯪꯉꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯇꯥꯏ꯫ ꯑꯩꯅꯁꯨ ꯗꯥꯕꯨꯆꯥ, ꯍꯤꯟꯖꯥꯡ ꯍꯥꯎꯔꯝꯒꯅꯤ, ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅೋ ꯍꯥꯏꯗꯅ ꯍꯥꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯗꯥꯕꯨꯆꯥꯗꯣ ꯆꯪꯈ꯭ꯔꯒ ꯗꯥ ꯀꯦꯅꯦꯗꯤꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯗꯥ ꯀꯦꯅꯦꯗꯤꯗ ꯃꯥꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯛꯀꯤꯡꯒ ꯆꯠꯇꯅ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯌꯦ, ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯀꯅꯥ ꯀꯔꯤ? ꯑꯩ ꯑꯃꯝꯕꯁꯤꯗ ꯃꯁꯛ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯦ꯫ ꯈꯪꯂꯣꯏ ꯏꯕꯨꯡꯉꯣ, ꯈꯪꯂꯣꯏ꯫ ꯅꯪꯗꯤ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡꯅꯤꯗꯅ꯫ ꯅꯍꯥꯟꯗꯤ ꯅꯪ ꯌꯥꯝꯅ ꯐꯥꯎꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯐꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯟ ꯈꯟꯅꯈꯤꯕꯁꯤꯡꯗꯣ, ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯗꯨ ꯋꯥꯗꯨ ꯇꯣꯛꯑꯁꯤꯕ꯫ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯅꯕꯁꯨ ꯌꯥꯎꯖꯈꯤꯗꯦ꯫ ꯑꯗꯨ ꯋꯥꯗꯨ ꯇꯣꯛꯑꯁꯤꯅ ꯅꯨꯄꯤꯒ ꯈꯟꯅꯕꯨ, ꯅꯨꯄꯤꯒꯕꯨ ꯈꯟꯅꯩꯌꯦꯔ ꯏꯇꯥꯎ, ꯌꯥꯔꯦꯗ꯫ ꯗꯥ ꯀꯦꯅꯦꯗꯤ, ꯅꯨꯄꯤꯒ ꯈꯟꯅꯕꯕꯨ ꯒꯥꯏꯅ ꯅꯍꯥꯟꯒꯤ ꯈꯟꯅꯕ ꯃꯤꯁꯤꯡꯗꯣ ꯃꯥꯜꯂꯤ꯫ ꯅꯣꯏꯅ ꯐꯥꯎꯕ ꯁꯥꯈꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯨꯔꯛꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯥꯎꯅꯤꯅ ꯈꯟꯕ꯭ꯔꯣ? ꯍꯣꯏ, ꯀꯗꯥꯏ? ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ꯫ ꯐꯣꯟꯗꯣ ꯉꯥꯡꯉꯤꯗꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ꯫ ꯐꯣꯟꯗꯣ ꯍꯜꯂꯣ, ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯅꯦꯍꯩ꯫ ꯅꯪꯅ ꯀꯟꯕ ꯉꯝꯃꯒꯅ ꯀꯜꯂꯨ ꯂꯥꯛꯑꯣꯗꯅ, ꯉꯝꯃꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯤꯈꯤꯕꯒꯤ ꯆꯩꯅꯥꯗꯨ ꯅꯪꯁꯨ ꯐꯪꯕ ꯇꯥꯔꯦ꯫ ꯍꯜꯂꯣ, ꯇꯥꯕ꯭ꯔꯥ? ꯅꯣꯏꯅꯦ ꯂꯝꯕꯥ ꯄꯥꯅꯕ,
ꯐꯥꯎꯅꯕ ꯃꯤꯗ ꯅꯈꯣꯏꯅ ꯑꯃ ꯃꯊꯦꯡꯗ ꯅꯈꯣꯏꯅ ꯅꯔꯤꯜ ꯂꯩꯔꯕꯗꯤꯅꯦ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗ ꯂꯥꯛꯀꯦ ꯂꯝꯕꯥ ꯄꯥꯅꯁꯤ ꯂꯝꯕꯥ ꯄꯥꯅꯁꯤ नखोइना दाकिनिदिदा करिमतो सोनबि यारोय नखोइना करिगुमा दाकिनिदिदा सोनबा तारगदि नखोइ अफबो ओइरोय हाइसिनि नखोइ अफबो ओइरोय हई नियम नमित पेनि यंग सिदगिनि अदुगा अखोइना करि तौब ngami हाइबदो नंग मदुगी पाउदु नंग हौजिक तानर होनरो यावना फाउगी दागे नंगी नुपीदुना अखोइदा फुबगी चैफम कया अखोइदा कोक्ट्री ताबुजा नंग चेलो ताबुजा फोक छाचिमा हा लगा लोरे lamela nangi nupiduna yenjaraga silagi pelasano na try to mangle pena silagi di kapna horo asumna wari sanaram laga phone ado line tat masigi matungdagi ai pakatki badi madudagi aina dabuchada call tauki adu dabuchasu phone ado yam thuna pairakidi madugi matungdagi aina muk makhoi lekai ta leba mida muk aina call torga dabuchada paw se amuk ta tamu da kenidi da lambi da khudong thiba thoi mak som tang khara thuna mafam adu da chalu haiduna aina paw tamki adu dabuchana paw tamakpadadi Punnamak loirame madam oh adudi hiramasidadi poichadi kari mata mara leiti madam dabuchagi kari guma mara mata leiti dabuchadi madi dakene digi lunati na jaba mamana bane aduga arke thekona boichabu matau karamna adurabadi nangna hariba mi adudi maming madam ai maming khangthi adudi masakti urabadi khangani adubu mahak kadai dagi no kanano haibadi ai khangde imana pokpadagi su udri oh adudi hariba mi adu aikoigi sketch artist na mi adu masak yan madanang haibang ngamgadra madam ai ngamgan adu masak adu chapchana yeklakadra yekloidra haibadu di madam adu gidi kari suwaruno aikoigi sketch artist na yekpado kari gum amata chenarui sketch artist na yelakpa masak adu police station gi mafam khurimakta leirak khulakta mafam kayada saitholaga mi adu kanano haiba khangnanaba aikoina honaba tabani aduga aina makhatana nonganda hanglibadi lakle inspector tayay lakle inspector tayay uthanaba kanbinaba thank you sir welcome uthanaba kanbinaba inspector tayay lakle
ngasi gi tangka kasi tabiraga dongi thamoi de kari phawibagi feedback amadi comment pibiyo ngasi gi oina di birthday gi yaifa mangol pine na ba ngasi gi oina leijadre loina na miyamna pibirakpa feedback amadi comment pathuk chabagi tanjado loksin jagi gita sarang tem ngasi gi wari nungai na taringai na tapire ngasi gi minute 54 ni ngasi wari siam na sangi ngarang kitang teli ngasi 54 ni ngarang di only 30 minutes aisu sa thokpa na maramoraga tangai fadana dum sa thoko so 30 minute ti thoroma sida dum thamna bo hona jari loina na ngasi gi tangkak si tabiraga dong gi thamoi da kari fawi buge adom na haibirakpa wakalon sing phongdok piu yamna khalamba wakhandagi Kennedy gi misi kamdong na kari orakpage habado yengminasi loina na tabiriba miyamgi comment khar pathok janabagi tanja do mulok jagi umarani mehalabam thagachari ngasigi 2k milising ani live ta lekhiba sigi da makhani ga leitana thagachari ponomak live ta milising ani pulap leibi khiba dugi da makhani ga leitana hoje mi chani di han thakre loi khiba ga to mak fat 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 tumna khiba ju dum yawi khara nungsi biba leho bosu dum yawi aduga makhoigi yengjaragi se matang su thajage aduga thagachari umarani mehalamba mamadi topa maton Puspa Kundrakpam Thagachari Sidesori Konthozim Thagachari Konsam Bimula Thagachari Alice Penau Thagachari Akoizam Sanatombi Ngasidi Kapi Kennedy Ga Boichagi Nungai Tena Tapiri Rani Lakshmi Thagachari Ngasigi Koloishin Chiam Sai Wari Kara Lady Haitare Don Haying Mukari Lakadagi Habdu Yaminasi Rani Lakshmi Purnima Kangibam Thagachari Anita Hizam Sir Tampagi Romance to Yam for Jane Tafili. Tagachari Nava Kasam Sigi Hospital Gi Halaktuna Lifetime Mugia Hunjaba Yamnuaizina Tapiri Tagachari episode sing Adokimatic Nuaizin Tapirpa. Sobasandra Kaisam Tagachari Tayai 10 crane Nuairi Miyamana Tapiri. So thank you so much. 54 minutes Ningasi so long is Narangi Yang Orgadi Haitare so Tomba Enterpriser wari ham nungai asidi na tapiri adong asigi happy birthday laite sarna di happy birthday habire sanjirambam tombi sana wari si am nungai thagachari na tapiri ibem chalai ma train thang asigi 1.9 1.9 na treng asidi pura 2k yogre so thank you so much yobiramba sing loina down chatkhraga sukhra something hoji live ta lebiri base punna Mili Singamaga Chanipan Gani Foga Taret, Hosi lady. So Ranjana Sarang Team, Tagachari Yamna Nungai Zay, Yamnungai Kandalu Shali Chakre, Natapiri, Bemcha, 9,000, Sarwani Nungai Kandalu Crane, Natapirapa, MD Sahid Khan, Tagachari Rani Blal Sang Team, Tambi Namirapam, Tagachari, Lenana Basirudin, Kwakta, the Gitagachari, Binodini, Komram, Tagachari, a Siwariam Nungai and Tapirapa. Elise, ngasi wari kufaza zina tapiri thank you so much Elise. Naomi kaisham sir wari sedugi mate nungai zina tapiri. So nungai zai tapiri ba matung da do madom na pibiro ko comment na wari sigi matang da kari oi bage have to khangjaba gi nungai jaba. Koi bu respect to bage pangai da haijan madun na taba. Ado madong gi thangoi da fawa wakhalon do ni am nungai zai akoi jam sna tombi sangko ilhangbam. Thagachari Sunda Rani Sagul Sam 2k wow habire so Thagachari Arun Takhilembam onthokna nungai adubu minungsi leitana hatok piba nungai te tapire yes Ranjita Kaisham Thagachari Inspector Tai wari se live ki kunungai sidi na tapire chumani Ranjita Kaisham phong sabada fadigom gi timing da mulak pada kotharaga test tobagi mahau dudi horen mahi hapchala thonga chaba budi test na hele haitarene So, Thagachari, Nungsibasu Aduni, Dungai, Horokpada, Ukibada, Tuk, Laukibado, Nungsinaraga Leminarakanda, Magun, Henta Kibagum, Ahan, but Tamoy the first yet side, Masak Tamoy Masak Kangring, the Nungsiruba, Dugimahau Haitare. Ibi atopon Thagachari, Wariam Nungsi, in a Tapirpa, Boydab, Thagachari, Birendra Bangang, Inga Ngauzabi, Puspagi, Asagi, Mayon, Kankri, Chumbawayan, Fangba Wishanu.
ꯑꯆꯨꯝꯕꯃꯛꯅꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯅ ꯀꯌꯥ ꯃꯔꯨꯝ ꯊꯧꯗꯣꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯀꯌꯥ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯦꯟꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯀꯞꯇꯅ ꯑꯗꯨꯃꯛ ꯂꯦꯜꯂꯤꯕ ꯀꯌꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯣꯃꯟꯊꯦꯝ ꯔꯥꯖꯦꯟ ꯊꯥꯒꯠꯆꯔꯤ ꯑꯦꯂꯤꯁ ꯊꯥꯒꯠꯆꯔꯤ once again ꯇꯣꯛꯄꯝ ꯑꯊꯣꯟ ꯊꯥꯒꯠꯆꯔꯤ ꯁꯨꯔ ꯊꯥꯒꯠꯆꯔꯤ ꯏꯉꯥ ꯂꯩꯆꯅꯨ ꯋꯥꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯏ ꯁꯔ ꯖꯦꯝꯁ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯋꯥꯏ ꯍꯥꯏꯕ ꯐꯠꯇꯦ ꯅꯨꯡꯉꯥꯏ ꯑꯖꯤꯠ ꯋꯥꯏꯈꯣꯝ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯀꯨꯃꯥꯝ ꯕꯤꯃꯣꯂꯇꯥ ꯊꯥꯒꯠꯆꯔꯤ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯅꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯄꯨꯔꯅꯤꯃꯥ ꯅꯥꯎꯃꯤ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥ ꯊꯥꯒꯠꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯔ ꯋꯥꯔꯤ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄ RRK ꯊꯦꯀꯣ ꯗꯨꯗꯟꯗꯤ ꯄꯤꯕꯤꯌꯣ ꯇꯥꯛꯄꯤꯔꯦ ꯖꯨꯂꯤꯌꯥ ꯀꯦꯁ ꯊꯥꯒꯠꯆꯔꯤ ꯇꯣꯛꯆꯣꯝ ꯏꯅꯥꯎ ꯉꯁꯤ ꯋꯥꯔꯤ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯛꯄ ꯁꯨꯁꯤꯇ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯆꯥꯎꯕꯤ ꯍꯤꯖꯝ ꯊꯥꯒꯠꯆꯔꯤ ꯊꯥꯖ ꯀꯣꯟꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁꯟ ꯁꯔꯃ ꯁꯔ ꯂꯤꯂꯥ ꯌꯦꯡꯕꯗ ꯉꯥꯏꯔꯤ ꯂꯥꯏꯚ ꯇꯧꯔꯝꯕꯁꯦ ꯌꯥꯝꯅ ꯌꯥꯝꯅ ꯉꯛꯏ ꯌꯥꯝꯅ ꯊꯨꯏꯅ ꯇꯥꯛꯄꯤꯔꯦ ꯖꯦꯝꯁꯟ ꯁꯔꯃ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯤꯂꯥ ꯂꯣꯏꯕꯒ ꯍꯧ ꯊꯥꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯖꯔ ꯆꯪꯉꯛꯄꯅꯦ ꯑꯩꯁꯨ ꯊꯧꯔꯝꯁꯦ ꯅꯪꯅꯕ ꯍꯣꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁꯟ ꯁꯔꯃ ꯑꯗꯨꯒ ꯍꯌꯦꯡꯅ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜꯗꯅꯤ ꯍꯌꯦꯡꯁꯤ ꯋꯥꯡꯉꯨ ꯍꯥꯏꯕ ꯂꯝ ꯑꯗꯨꯒꯤ ꯋꯥꯡꯉꯨꯗꯒꯤ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯑꯗꯨꯅꯤ ꯅꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯤ ꯀꯔꯤ ꯊꯣꯛꯑꯗꯣꯏꯅോ ꯈꯪꯗꯦ ꯌꯥꯝ ꯉꯟꯕ ꯂꯤꯂꯥꯅꯤ ꯇꯔꯨꯛꯀꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯔꯨꯛ ꯗꯥꯏꯔꯦꯛ ꯍꯧꯔꯗꯤ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯂꯥꯛꯄ ꯃꯥꯄꯟ ꯇꯔꯥ ꯑꯗꯨꯝ ꯏꯔꯥꯏ लाइना ꯍꯥꯏꯇꯥꯔꯦꯀꯣ ꯕꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯁꯣ ꯊꯣꯏꯕꯤ ꯃꯌꯦꯡꯕꯝ ꯊꯥꯒꯠꯆꯔꯤ ꯁꯔ ꯉꯁꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯞꯁꯨ ꯀꯞꯄꯨꯔꯦꯅ ꯇꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯤ गीता सरांगथेम थागचरी लोइनाना जॉनी नामैराफम दा जेम्स लीला अमुक चलुरग लाइव थाबसि वारमगनी लीला सु फजै थागचरी जॉनी वाबदी वाई नंगोइद्रान वाई हाइतरे इसा वाबदी नत्रे सो बिनोदनी थौदाम थागचरी अबिजा नावरेम मयाम ngasi ichanupi 5 years की बर्थडे तारे कोरोंगान बी खुनरापंगी याइफा मंगोल निजरी पिबिरो सरगी पिशॉट न तापिरे सो अबेचा नावरेम थागचरी अदोंगी चानुपी कोरोंगान बिगी दमा many happy returns of the day nungairaba yaifaraba dugumlaba numit amoira sunu masing langamdana siguma numit ase lakpo ira sunu haina haizegi थागचरी boy da aduga khoisnam ibecha thank you so much ngasi live yaubiba konsum bimola ngasagi tang gam nungai na tapire the long jump park bi devi थागचरी chutesori sir isai thabiu na tapire so idana isai amadi thajage so ngauba yumlem bam थागचरी santibla थागचरी मकोक ताहौत्रे चिंखलगा तारगे so idana tabi si bem chalai maten tha थागचरी aruna sorokhaibam thank you so much toibi mengbam komantem rajen ranjana sarangthem थागचरी hanjabam rosita mayam punumaki comment kitang paraga losinjarage amarjit sanasam थागचरी tombadna prize bem chaning thousand mangal khundra pam nasagi live tajari anata piri so thank you so much Purnima Khangimbam aigi comment pabiro please nata piri Purnima comment pajare hanana थागचरी loinana Chetesori थागचरी malem gan bi koijam asigi wari tabde yam nungai na takpirakpa thaja konthaujam thoksominau minarjan arambam थागचरी jailer Dilip Kumar gi wari matang nani haitareko thank you so much Surjit Maibam Naomi Thaja Chetesori ISS Riaz थागचरी thank you so much Tobi Yam Salaima Tenta Sunita Namaira Paminga like Chanu थागचरी Ampunama Loiba Naidre Domadom Pibirikwa comment sing Maya Sori Irom Lila Yeng Bahalak Pada Loiram Late Yai Tapire थागचरी Habirakpa Romila Loitongbam थागचरी Lila Maming Tamoigi Makon
kawi amana lalibasi kanano longjam pakpi devi thank you so much thagachari hanana chinglemma ayekpam crime update hantak kidi crime update crime pabangamdre lilaga tayai soidanaba amadi honabasina haitare so marakta dum honajarake lila chattaba numita thagachari Purnima Kangema Sar Wangu da Oiradi Ngairam Lagi Takpiriges Ngaingu Kainodani Wangu Jairel Haiba Wangu Jairel Haying Pung Taruk Haiba. So thank you so much Sunil Tongbram Isok Thagachari thank you so much Hanana Thagachari Yogirakli Bamayam Punamak Arui Bedado Mayam Gidamak Isay Matang Kudol tamjagi am sangna tamjararoi masigi oinadi miyamgi damak kakhanabay say aina nungsijabi aina khoidajabi nangtani heli nungsiba pumba isay asigi mayak izaba amadi tune amadi khonjel dai samak James Hagrujam loinana isay asigi thawai habliba Binod Kumar Sharma Nasiga thengboda tabiriba pumnamakta kathokchari sei taminasi sei marakta miyamgidamak irakliba comments sing kanana kari hai habadu pajagi loinana masiga roiboina khudol tamjari bisaini aina nungsijabi Aina khoida zabi Aina nungsi zabi Aina khoida zabi Nangtani unsigi Nangtana loy jare Oh aigi dithawaini Nangtana loy jare Oh aigi dithawaini Nangtana aigi unsini Aina nungsi jabi Aina khoida jabi Nungsibi maitho yinglaga Ajaba heli asum Nungsibi maitho yinglaga Ajaba helaki asum Nanggu nungsirubai oiramali Nangbu yingning talairai Nangbu nungsirubai oiramali Nangbu yingning talairai Nangtana aigi unsini Aina nungsi zabi Aina khoida zabi
laiwa pubino sumhat yai pubi eloira karamba misum laiwa pubino sumhat yai pubi eloira Oi danabi nangi maito Oi raunabi nangi misna Oi danabi nangi maito Oi raunabi nangi misna Momontano kambi nang tani Nang tani Nang tani Ay nanungsi jabi Aina koida jabi Aina nungsi jabi Aina nungsi jabi Tagachari hanana Atheng madang asagi Inspector Tayagi saruk tabiribasing Kudol tamjaribi sayasibo support tobiribasing Tagachari hanana Sanjamram Tomishna Sura thank you so much Panbagi loiba naira roi Haibiragli ba khudima khaininga leitana Tagachari aduga Motilal Kumakcham Kari Lamdanon Lila Haisena Tapre Lila de Wangu the Sanarure Wangu Nate Wango the Sanarure Loiraga Lakpani so Tagachari Abesa Naurem Isagi Karaoke Tadok 3 but Adubu Yamtunodum Tadok Sage Tadi Haisedum say Tay Kuna Diamond Gisin that they would put them Tabe Yawani to the Gidum copy Torosudum Di Kasukai later thank you so much may Ampunamak Tampa aduga ngasigi damakta di lotion na ba yabata logjagi hayenge amuk miyam gi kodol tamna na bagi damang ngasigi Inspector Tayagi wari makha hayenge tangkak ta soidena muk khangminasi atheng ba fawo tabi riba support tobi riba punuma pohani ngalitena thaga charu radio da kosem live ta loina na YouTube amadi Manipur online radio Akashvani Vivid Bharati all India radio apps hariba sing tonga platform sandok sriba diamond gi thorom tabi riba sing hani ngalitena thaga chari loinena support tobiriba khudima ikai khonojari support tobiyo makhatana iramdom sigidama honaminasi mateng paminasi angamanga mathak tei koi punna sanminasi amadi checksina lebiyo laina hasina ngasi shu mi mari sekibagi paw leri ngarang amata sekidraba sunga si mari si laina si pura phavanatri section biyo laina si naba farak labasu laina si angak pachina akan bachina kya marum lai panamasting ngak thok na magida hona minasi nungai na mangdana tumbiyo khurum jare like hasuna saklaba like kone kanuk kaya ke itin famni Cheta trava Changi Hawaii Diamond FM Radio Diamond FM Radio 91.2 Diamond Radio Channel